Satjal Academy Huyen Lanlong Shintam Shanglen Headquarter number 4 top YARAL KONJIL gi kungamari Shuba Rising Day THOURAM ngasi PANGTHOKHRE mipal tangdaba maromdom lepchaba ngamba maning tamba punsirol da hanjinaba hotnaminasi haina political activist Haurungbom Ashijit Luwang Boychana Phongdokhre ngasi Imphal East District ki manung chanba tinsit rota leiba headquarter number 4 gi Shanglen da pangthokpa achamba THOURAM aduda social activist Haurungbom Ashijit Luwang Allies Boycha UFO gi General Headquarter gi General Secretary S Yohenba amadi thangjam chawbana maruiba mitunglen sing oina saruk yakhi masing yamlaba UFO Satjal Academy gi members singna organization salute piduna ikai khumnaba utkhi loinana athoiba mitunglen oikiba social activist Haurungbom Ashijit Luwangna ibudo pakhang bayekpa malemgi firal chingkhatuna thauramadu haudokhi Thauramga mari leinana political activist Haurungbom Ashijit Luwangna hai Luchingbagi hidanaba leitaba organization asi thagat ningaini UFO gi Luching Purel RK Manisanana asigumba khwaidagi masing yamba achouba organization ama semgalakkiba asida angakpa fawi haiki puwaridagi ngasi fawbada leiramliba lamdam asigi na chatnabi kaya asibu shaunabaga loinana matamgi awambagi khongchat asida su punna saruk yanana bahotna minasi haina mahakna phongdokhi Thauramga mari leinana UFO gi General Headquarter gi General Secretary S Yohenbana hai organization asi khongchat asi maitai khaktagi oiba thabak nate malem taibang panda leiriba mioiba jati khudingmaki wamadi lengli paliba thawai panba sanga jiba panba khudingmakka marup oiba lan leitaba malem ama ohenaba pandam amagi manglanda thangjilakpa khongthang amani haina makhatana phongdokhi